Mouse पे काम जाओगे हेलो हेलो 이제 영상로 हेलो ꯃꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯃꯈꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗ ꯄꯣꯠ ꯑꯃ ꯂꯣꯠꯁꯟ वाइने खुद नामगा करिगा सिगा ꯑꯁꯤ ꯃꯥꯅ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗ ꯂꯣꯠꯁꯟꯗ ꯊꯝꯃꯤꯕ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯥ ꯎꯔꯤꯅꯦ ꯀꯩꯅꯣꯗ ꯊꯝꯕ꯭ꯔꯥ ꯑꯩꯅ ꯉꯁꯥꯏꯗꯩ ꯅꯣꯛꯑꯝꯃꯤꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯤ ꯑꯩꯉꯣꯟꯗ ꯄꯥꯔꯁꯦꯜ ꯂꯥꯛꯏ ꯍꯥꯏꯅꯅꯦ ꯐꯣꯟ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯄꯥꯔꯁꯦꯜ ꯂꯥꯛꯑꯦ ꯐꯣꯟ ꯂꯥꯛꯄꯗꯣ ꯍꯥꯏꯔꯛꯏꯕꯅꯦ ꯑꯩꯁ ꯅꯪꯒꯤ ꯄꯣꯠꯁꯦ ꯉꯁꯤꯗꯤ ꯕꯥꯏꯛꯇꯒ ꯂꯥꯛꯇ꯭ꯔꯦ ꯃꯦꯖꯤꯛ ꯇ꯭ꯔꯛꯇ ꯂꯥꯛꯑꯦ ꯅꯪ ꯃꯤ ꯑꯃ ꯊꯥꯔꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯀꯩꯅꯣ ꯅꯪ ꯄꯣꯠ ꯄꯨꯗꯅ ꯂꯥꯛꯏꯗꯣ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯃꯥ ꯀꯔꯤ ꯍꯥꯏ ꯈꯪꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯈꯪꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯝꯅ ꯄꯣꯠꯇꯣ ꯈꯪꯕ꯭ꯔꯥ ꯑꯆꯧꯕ ꯀꯩꯅꯣꯅꯦ ꯑꯆꯧꯕ ꯄꯣꯠ ꯑꯩ ꯄꯨꯡꯉꯩ ꯌꯥꯎ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯑꯣꯔꯗꯔ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗ ꯇꯧꯕ ꯄꯣꯠ ꯆꯩꯁꯨ ꯀꯦꯅꯕ ꯃꯆꯥ ꯃꯁꯨꯅꯤꯗꯅ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯥꯅ ꯂꯦꯇ꯭ꯔꯤꯟꯗ ꯂꯣꯠꯁꯟ ꯂꯩꯔꯝ ꯅꯪ ꯊꯥꯗꯔꯁꯦ ꯑꯃꯨꯛ ꯅꯆꯦꯅ ꯍꯥꯏꯔꯛꯑꯦ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁꯅꯤ ꯀꯅꯥꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯤꯅꯣ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯁꯪꯀ꯭ꯔꯥꯟꯇꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯊꯣꯛꯈꯤꯕꯗꯨꯒ ꯑꯩꯅ ꯖꯥꯡꯅ ꯇꯧꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯊꯣꯛꯄꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯔꯤꯃꯤ ꯑꯗꯣ ꯑꯩꯅꯗꯤ ꯇꯧꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯑꯩꯉꯣꯟꯗꯅꯦ ꯃꯦꯁꯦꯖꯇꯤ ꯂꯥꯛꯈꯤꯕꯀꯣ ꯑꯗꯣ ꯑꯩ ꯑꯝꯇꯪꯒ ꯌꯦꯡꯒꯦ ꯃꯦꯁꯦꯖ ꯂꯥꯛꯏꯗꯣ ꯑꯗꯣ ꯑꯁꯤꯁꯤꯁꯨꯅꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯒꯥꯏꯔꯤꯔ ꯈꯪꯗꯦ ꯑꯗꯩꯗꯣ ꯑꯩ ꯑꯝꯇꯪ ꯌꯦꯡꯍꯧꯒꯦ ꯇꯧꯔꯤꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯀꯩꯀꯩ ꯀꯃꯥꯏ ꯇꯧꯒꯦꯅ ꯏꯁꯩ ꯁꯛꯅꯤꯡꯕ ꯃꯤꯒꯤ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯔꯅꯤ ꯑꯌꯥ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦꯕꯣ ꯉꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯧꯔꯤꯁꯦꯕꯣ ꯑꯌꯥ ꯑꯣ ꯅꯣꯛꯄ ꯌꯥꯎꯔꯤꯅꯦ ꯂꯨꯝꯒ ꯂꯥꯎꯏꯅꯦ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯁꯦꯡꯅꯃꯛꯀꯤꯅꯦ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯔꯛꯄꯗꯣ ꯆꯤꯟꯗꯨꯝ ꯏꯟꯗꯣꯔꯦ ꯑꯩꯁꯤ ꯃꯤ ꯑꯃꯗꯒꯤ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯑꯩꯅ ꯊꯝꯅ ꯀꯩꯗꯧꯗꯣꯔꯤ ꯋꯥꯎ ꯑꯣꯈꯥ ꯍꯩꯅꯦ ꯃꯌꯥꯝ ꯋꯥꯎ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯌꯦꯡꯍꯧꯒꯦ ꯌꯦꯡꯍꯧꯔꯣ ꯀꯥꯏꯅꯣ ꯀꯩꯅꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯀ ꯀꯥꯏꯗ ꯏꯒꯦ ꯁꯤꯒ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯏꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯗꯣ ꯁꯤ ꯏꯕꯁꯦ ꯃꯅꯨꯡꯗꯤ ꯁꯤꯅꯤ ꯁꯨꯝ ꯑꯃꯨꯛꯀ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯃꯔꯤ ꯃꯔꯥꯡꯒ ꯇꯠꯈ꯭ꯔꯗꯤ ꯇꯣꯛꯑꯦ ꯈꯨꯠꯁꯦ ꯀꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯄꯨꯔꯥ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯁꯤꯒ ꯂꯩꯔꯦ ꯑꯗꯨ 7999 ꯑꯗꯣ ꯁꯤꯕꯨꯗꯤ ꯇꯥꯔꯣꯏꯀꯣ ꯑꯩ ꯈꯟꯖꯕꯗ 3-4ꯒ ꯇꯥꯔꯝꯒꯗ꯭ꯔꯥ ꯀꯌꯥ ꯇꯥꯟꯅꯒꯦ ꯃꯌꯥꯝ ꯀꯃꯦꯟꯁ ꯍꯥꯏꯔꯣ ꯈꯪꯉꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯃꯥꯑꯥꯔꯠꯀꯤ ꯋꯤꯟꯇꯔ ꯀꯦꯌꯔ ꯀ꯭ꯔꯤꯝ ꯃꯣꯏꯆꯔꯥꯏꯖꯔ ꯀ꯭ꯔꯤꯝ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯉꯝꯃꯤꯗꯅꯀꯣ ꯑꯩꯈꯣꯏ ꯋꯤꯟꯇꯔ ꯑꯣꯏꯒꯦꯔꯥ ꯁꯝꯃꯔ ꯑꯣꯏꯒꯦꯔꯥ ꯃꯣꯏꯆꯔꯥꯏꯖꯔꯗꯤ ꯌꯨꯁ ꯇꯧꯗꯕ ꯌꯥꯗꯦꯗꯅꯀꯣ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯍꯥꯟꯕꯗ ꯁꯤꯗ ꯂꯩꯔꯦ ꯕꯤꯠꯔꯨꯠꯀꯤ ꯍꯥꯏꯗ꯭ꯔꯣꯐꯨꯜ ꯂꯥꯏꯠ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭ꯔꯤꯝ ꯑꯃ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝ ꯐꯖꯕ ꯀꯟꯇꯦꯅꯔ ꯖꯥꯔ ꯑꯃꯗ ꯄꯤꯔꯦ ꯄ꯭ꯔꯥꯏꯁꯅ 399ꯅꯤ ꯑꯗꯨꯒ 200 ꯒ꯭ꯔꯥꯝꯗ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯃꯥꯑꯥꯔꯠꯀꯤ ꯃꯥꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯅ ꯁꯥꯕ ꯄꯣꯠ ꯈꯛꯇꯅꯤ ꯑꯣꯔꯒꯥꯅꯤꯛꯅ ꯄꯣꯠꯅ ꯁꯥꯕ ꯉꯥꯛꯇꯅꯤ ꯑꯁꯤꯅ ꯀꯦꯃꯤꯀꯦꯜ ꯑꯃꯇ ꯌꯥꯎꯍꯟꯗꯕꯅꯤꯅ ꯍꯥꯔꯝ ꯑꯃꯇ ꯑꯣꯏꯍꯟꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯃꯇ ꯂꯩꯇꯦ ꯌꯥꯝ ꯁꯥꯟꯇꯤꯗ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝꯗ ꯃꯊꯪ ꯁꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯀ꯭ꯔꯤꯝꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕꯁꯦꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯈꯔ ꯁꯨꯝ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯕꯤꯠꯔꯨꯠꯀꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯕ ꯕꯤꯠꯔꯨꯠꯀꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯝꯒꯦꯀꯣ ꯕꯤꯠꯔꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯍꯥꯏꯗ꯭ꯔꯦꯁꯟ ꯒ꯭ꯂꯣ ꯄꯤꯕꯤꯌꯦꯕꯀோ ꯑꯗꯨꯒ ꯍꯥꯏꯂꯨꯔꯣꯅꯤꯛ ꯑꯦꯁꯤഡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯍꯥꯏꯗ꯭ꯔꯦꯁꯟ ꯄꯤꯕꯗ ꯌꯥꯝ ꯊꯤꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯇꯦꯛꯁꯆꯔꯁꯤꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯔꯥ ꯀ꯭ꯔꯤꯃꯤ ꯇꯦꯛꯁꯆꯔ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯂꯥꯎꯔꯒ ꯇꯏꯪ ꯂꯥꯎꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯁ꯭ꯀꯤꯟꯗ ꯇꯩꯕꯗꯅꯦꯀോ ꯃꯣꯟ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯤꯀꯣ ꯒ꯭ꯂꯣ ꯑꯃꯁꯨ ꯀꯥꯔꯒꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯃꯌꯥꯝ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯦ ꯁꯨꯃꯥꯏꯅ
ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯃꯃꯥꯔꯠꯀꯤ ꯁ꯭ꯇꯣꯔꯗꯒꯤ ꯄꯣꯠꯁꯦ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨꯀꯣ ꯃꯌꯥꯝꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯐꯩ ꯐꯠꯇꯦ ꯄꯣꯠꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯀꯔꯤ ꯁꯦꯝꯍꯟꯅꯤꯡꯕ ꯀꯔꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯄꯨꯝꯅꯃꯛꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯁꯖꯦꯁꯟꯗꯣ ꯄꯤꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝ ꯁꯖꯦꯁꯟꯗꯣ ꯄꯤꯕꯤꯔꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯔꯠꯀꯤ ꯃꯥꯏ ꯄ꯭ꯔꯣꯗꯛꯁꯤꯒꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯕꯀꯣ ꯃꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯑꯣꯅꯤꯌꯟ ꯁꯦꯝꯄꯨꯗꯅꯦꯀꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯗꯛꯇꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯍꯟꯕ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯖꯦꯁꯟ ꯄꯤꯕꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇ ꯇꯩꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯁꯨꯅꯦ ꯕꯣꯗꯤꯗꯁꯨ ꯂꯣꯏꯅ ꯇꯩꯕ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯈꯦꯠꯅꯕꯁꯦ ꯌꯦꯡꯉꯨꯇꯣ ꯑꯁꯤꯒꯅ ꯂꯪꯕ ꯍꯦꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯇꯥꯃꯤꯟ ꯁꯤꯁꯤꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ ꯁꯤꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯏꯠ ꯑꯦꯟ ꯁ꯭ꯀꯤꯟ ꯑꯣꯏꯍꯜꯂꯤꯕꯀꯣ ꯑꯗꯨꯒ ꯇꯔꯃꯔꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯔꯤꯚꯥꯏꯚꯤꯡ ꯗ ꯅꯦꯆꯔꯦꯜ ꯒ꯭ꯂꯣ ꯃꯆꯥꯒꯤ ꯑꯃ ꯄꯤꯕꯤꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯀꯥꯟꯅꯕ ꯑꯃꯅ 24 ꯑꯋꯥꯔꯁ ꯍꯥꯏꯗ꯭ꯔꯦꯁꯟ ꯄꯤꯕꯤꯒꯅꯤꯑꯕ ꯂꯣꯡ ꯂꯥꯁꯇꯤꯡꯁꯨ ꯑꯣꯏꯒꯅꯤꯑꯕ ꯒ꯭ꯂꯣꯁꯨ ꯀꯥꯕ ꯌꯥꯝ ꯐꯔꯦ ꯃꯌꯥꯝꯁꯤꯃꯨꯛ ꯇꯩꯔ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯩꯔꯕ ꯃꯇꯨꯡꯗ ꯃꯥꯏꯗꯅꯦ ꯒ꯭ꯂꯣ ꯀꯥꯕꯁꯦ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕꯇ ꯅꯠꯇꯅ 24 ꯑꯋꯥꯔꯁ ꯍꯥꯏꯗ꯭ꯔꯦꯁꯟ ꯁ꯭ꯀꯤꯟꯗ ꯄꯤꯕꯤꯒꯅꯤ ꯑꯁꯤꯒꯩ ꯍꯦꯟꯅ ꯑꯃꯨꯛ ꯀꯥꯟꯅꯕ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯦꯀꯣ ꯃꯥꯏꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯇꯩꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯃꯥꯔꯠꯀꯤ ꯋꯦꯕꯁꯥꯏꯠꯇꯁꯨ ꯐꯪꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯥꯏꯀꯥ ꯑꯦꯃꯥꯖꯣꯟ ꯄꯥꯔꯄꯜꯗꯁꯨ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯨꯄꯟ ꯀꯣꯗꯁꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯆꯍꯜꯂꯝꯒꯦ ꯁꯅꯥ 2025 ꯑꯁꯤ ꯍꯥꯞꯄꯤꯔꯒꯗꯤ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ 20% ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯄ꯭ꯔꯣꯗꯛꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯆꯪꯉꯒ ꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯄꯣꯠꯁꯦ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯗ ꯃꯥꯡꯍꯟꯅꯤꯡꯗꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯍꯛꯏꯕꯣ ꯃꯥꯅ ꯀꯩꯅꯣ ꯈꯥꯇꯒꯤ ꯖꯦꯀꯦꯗꯒꯤ ꯃꯥꯅ ꯊꯥꯡꯉ ꯄꯨꯔꯛꯏꯁꯦ ꯑꯩ ꯂꯥꯏꯝ ꯊꯤ ꯅꯣꯛꯅꯤꯡꯉꯦ ꯃꯥꯅ ꯇꯧꯔꯝꯗꯣꯏꯁꯦ ꯃꯤ ꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯤ ꯎꯕ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯥꯏꯔꯨꯔꯒꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯒꯤ ꯄꯣꯠ ꯅꯠꯇꯦꯗꯅꯀꯣ ꯅꯨꯄꯥ ꯃꯆꯥꯒꯤ ꯄꯣꯠꯅꯤꯗꯅꯀꯣ ꯂꯥꯏꯝ ꯊꯤ ꯅꯣꯛꯅꯤꯡꯉꯝꯒꯅꯤꯌꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯦ ꯉꯁꯤꯁꯦ ꯁꯪꯀ꯭ꯔꯥꯟꯇꯤꯅꯦꯕꯀꯣ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯦ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯀꯩꯅꯣ ꯍꯌꯦꯡ ꯉꯁꯤꯁꯦ ꯗꯦꯠ 13ꯅꯦꯕꯀꯣ ꯉꯁꯤ ꯗꯦꯠ 13ꯁꯤꯒ ꯃꯃꯥꯔꯠꯀꯤ ꯑꯃꯨꯛ ꯄꯣꯠ ꯈꯔ ꯊꯨꯡꯖꯜꯂꯦ ꯑꯗꯨꯁꯨ ꯑꯇꯦꯛ ꯑꯀꯥꯏ ꯈꯔ ꯌꯥꯎꯔꯝꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯅꯣ ꯍꯥꯏ ꯈꯔ ꯇꯟ ꯂꯩꯉꯩꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯨꯛ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯕꯗꯨꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯅꯥꯒꯤꯅꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯇꯥꯎꯖꯥꯕ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒꯦꯀꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯑꯦꯕꯀꯣ ꯏꯀꯥꯔꯠꯇꯒꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯄꯣꯠ ꯂꯥꯛꯏ ꯁꯤꯁꯦ ꯂꯥꯛꯏ ꯍꯥꯏꯅꯀꯣ ꯑꯗꯣ ꯀꯔꯤꯝ ꯀꯩꯅꯣꯗꯒꯤ ꯑꯦꯠꯀꯤ ꯈꯣꯠꯄ ꯑꯃꯒꯤ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒ ꯑꯩꯅꯅꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯌꯦꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯊꯦꯠꯄꯗꯣ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯊꯦꯠꯇ꯭ꯔꯤꯕ ꯑꯗꯨꯅꯦ ꯑꯣꯃꯥ ꯅꯪꯅ ꯀꯩꯅꯣꯗꯒꯤ ꯄꯨ ꯂꯥꯛꯄꯁꯦ ꯅꯪ ꯀꯃꯥꯏꯅ ꯄꯨꯔꯛꯏ ꯀꯌꯥꯝ ꯋꯥꯅ ꯄꯨꯔꯛꯏ ꯅꯪ ꯌꯥꯝ ꯋꯥꯅ ꯃꯤ ꯎꯔ ꯂꯩ ꯆꯠꯅ ꯄꯣꯔꯛꯏꯅꯤ ꯑꯗꯣ ꯅꯪꯅ ꯂꯦꯇꯤꯟꯗ ꯂꯣꯠꯁꯟ ꯊꯝꯃꯤꯕ ꯅꯣꯏ ꯄꯥꯎꯔꯒ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯅ ꯃꯅꯤꯡꯉꯣꯝꯗ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯒ ꯌꯥꯝ ꯊꯥꯖꯗꯕ ꯄꯣꯠꯅꯦꯕ ꯁꯤ ꯅꯨꯄꯤꯒꯤ ꯑꯩꯅ ꯍꯥꯞꯊꯣꯛ ꯍꯣꯏ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥ ꯍꯥꯕꯤ ꯖꯥꯕꯤ ꯉꯥꯡꯗꯣꯏ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯄꯣꯠ ꯑꯃ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯀꯥꯏꯅ ꯊꯥꯗ꯭ꯔꯒ ꯑꯩꯅ ꯑꯃ ꯁꯥꯄꯣꯟ ꯑꯣꯏ ꯃꯥꯅ ꯈꯜꯂꯦ ꯑꯣꯔꯒꯥꯅꯤꯛ ꯍꯥꯔꯕꯦꯁꯇꯒꯤ ꯃꯥ ꯑꯆꯧꯕ ꯄꯣꯠꯅꯦ ꯑꯗꯣ ꯂꯥꯏꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯩꯅ ꯑꯗꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯦꯡꯍꯟꯒꯦ ꯍꯥꯏꯔ ꯂꯦꯇꯤꯟ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯣ ꯂꯩꯔꯝꯃꯣꯏ ꯑꯩꯅ ꯀꯔꯤ ꯄꯣꯠꯅꯣ ꯃꯥꯏꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤ ꯄꯤꯔꯛꯇꯦ ꯀꯩꯅꯣ ꯗꯤꯅꯥ ꯁꯦꯠ ꯑꯃ ꯄꯤꯔꯛꯑꯣ ꯍꯣꯏ ꯀꯤꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯄꯥꯝꯗꯣꯏ ꯋꯥꯅꯤ ꯃꯤ ꯅꯨꯄꯥ ꯀꯥꯡꯕꯨꯗꯗꯤ ꯁꯤ ꯊꯥꯔꯒ ꯏꯁꯩ ꯁꯛꯑꯒ ꯃꯤꯁꯦ ꯅꯨꯡꯉꯥꯏꯅꯤ ꯗꯤꯅꯔ ꯁꯦꯠ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯀꯩ ꯌꯥꯎꯒꯦ ꯁꯨ ꯃꯥꯎꯁ ꯄꯤꯀꯔ ꯑꯃ ꯌꯥꯎꯒꯦ ꯍꯜꯂꯣ 이제 영상로 헬로 짹짹 가요니 짹짹 막 헬로 가요니 떨어오네 온다 이제 영상 설로우더나 어디 막 하지 어디 막 하는 나의 복세